NPO Naga People's Organization na Khudakta Dukan Singamasum Business Establishment Sing Senapati DSQ Town da Thonglun Chinana Yathang Tau Kibaga Loinana IT Rota Naga Misam Hat Kibaga Mari Lendana Protest Athanabani Hari Loinana Naga Lakidrava Haksang Sing Senapati this hospital the house Purak Lagani Suhari Hena Maru Eva Palm Oina Thiba Kangdan Lerakiba Sawang Kining Village Authority gi Chairman we show about Saren Mai Shina Pungli Imbusista like it up Naga Misam gi Ashibak Sang Puna Manga Supe Amana like it Naduna Lady Happy report Lady Bene Mara Ashidana Tafokuki Village Authority Naga People's Organization NPO Senapati na Sirakpa Maral Singbu reject of Kriari Village Authority Haidi Makoidi Nungshina Himina Bamadi Mesul respect Hambapami Communal tension Pokhan Bapamdi Sirol Sinamakata Hari even August Kitang Kungamari Ayukwanta Yum Sing May Taki Makatan Ayupung Mapangamini Kundaba Matam, the sophisticated weapon sing by wishing Yum Ani May Takre August Tanga Kungatarutana Liangway Tafau the Labor RCC building of my Tana Bahonaki Masi Shanapa police ama the CRPF na Nakokre Hari Arsanama the indiscriminate firing to Kivasing a Shipu Village Authority na Kandem Tawi Law Enforcement Agency District Administration ama the CSO Singda Pakatpa Fiarama the Imperial Investigation Tawi Individual Miscreants na to one but Taudu was sub collective hostility Hendana Bahari Social media dagi Pangmayam na Tazanay Uriba Paumana Kangpupi District ki IT Road Lomda Naga civilian Maraliza Mioi attack Sataduna Mihat Punchatakri Taudu was the Mioi Mari Sire Ama Asu Opanangle Mioemana Tiba Pangri Hari Taudu was surrounding a Sayuki Punipan Makaim Taba Matam the Kulai Matiksan Pirava KNFP KNF Amasukiar Egi Apunba Zangboy Kipgen Kaman Maka Home Secretary KNF UPF Ki Makada Makui Asang Amasum Tanambab Naga Niki Lonavada Naga civilian akan mong attack sa Tarkibani social media dagi pangba report asigi makata na victim ohoraba miyoy singasi T Kolen Right Part School gi founder amasung principal tatsongbaw ringkang mai ani subasina makui youth club gi executive member oiriba Mariak Dibaw Wijuna Maini ahong subasina Thonglang Akutpa student leader Zapaw MK ni Mari Subasina Makui Youth Club ki executive member Anil Wijuna Maini Mga Suba Soklabasina Gaikamang Ringkang Maini Taruk Subasina Hauzik Tiba Kangna Ladiba Wishubaw Sereng Namai Chairman Sawang Kining Village Authority Kini Haina Pau Sina Tazaning or Ribbon Makata na Pali Adubo Sab Akupa Pau Meampun Makata Naminasi Ngashi ayuk sarona pung mapan makai taba matamda kangpo pigi makui asang village ta kupi militant singa Naga volunteers akan memongda numai kapna grab report amalai masigi matungda masing yamlaba kuki nupi sing tholak central force singa ngahak mungna khibagi sakta mamani hari source amagi matung inadi kuki militant oidiba KNF enamasung KRA gi apunba Zangboy Kipgen gi kaman makada Home Secretary KNF UPF yauna Naga Villager sing sarong si mapan makai taba matanda makui asang Kangpupi district manung sana embus sa Thrakri sabsaba pau gi miam pun makata na ngaminasi maraktan hausita phangba nungaiba pau mana Koki Kulai Paivising gi embusta Naga miam na siri haina panaru raba student leader Zapaw MK Shiram Drehari Adobo Ngasigi Embus Adura Laikidaba Migi Masing Mari Asokpa Amani Hanat Panari Census Mamang the NRC update Taugadabani Haiba Kongjang ASTDCM na Sagolagli Manipur Census 2027 Pangthok Tringagi Mangoinana National Register of Citizens NRC implement Tauduna Mito Khando Kadabani Haiba ZFD Amadi Miyam gi Kongjang Mapung Phana Sakoli Haina Scheduled Tribe Demand Committee of Manipur ASTDCM na Phongdorakli ASTDCM na Thadorakpa Siro Lamada Manipur Kumja English Singaniga Kungo Homdogi Mi Ahumdagi Lamda Masigi Yellow Fruit Singi Matata Landa Duna Miyoy Kya Laikidaba Madi Miyoy Lising Kyana Mayu Maykay Laitana Lanzina Duna Relief Camp Sing Ngasisu Sangspam Lauduna Nena Tada Pipam Ama Lading Serasida Yaitok Lakiba Census Ki Tabak India government Pangtok Nava Tabak Lakolak Iroina Manipur Census Ki Mari Laina Tabak Sing Satabarakli
अदुबो हौजिक मणिपुर मियामना चटनिंग मफम चटप यादना लेरिबने हौजिक ओइरिबा फिबम असिदा मणिपुर सेंसस की थबक पांगथोकपदा खुदोंग चारुय अमदि असुंबु दता फंगम ngamloi haina CSO sing amadi miyamna phungdoknarखli maram aduna manipur gi maru oiba CSO singna leibak miyam ga loinana manipur da census pangthokpa matang sadi yaitu o haina India government amadi Manipur government anida takshinduna lakli panba yabadi mamang da pangthokiba census ki data da singi subdivision kharada oithokpa yadaba mawngda missing hengatlambagi wathok lairibani masigi mathakta hauzik thokliba irang asigi khudong chaba lauraga civil war thokliba yumlonaba laibaktagi immigrant sing migrant sing ain kain sangsilaktuna irang sidi yauksinuna sakthokanbagi singnabasu lairi luraba phibam sing asi yengduna JFD amadi atai CSO singna miyamga loinana India government amadi Manipur lengani census pangthoktingaida NRC update tawduna illegal immigrant sing hana khandoklaba matung census pangthokadabane haina sangsiliba khongjang asi SDDCM na mapung fana sokoli haidi panmayabadi SDDCM na miyamga loinana yelhomi Meetei wi Indian constitution gi makhada SD list salhallo loinana delimitation tawbada Meetei na namna khundaba parliamentary amadi assembly constituency singsu constitution gi article 330 amasum 332 gi makhada SD gi reserve constituency hello haina demand tawduna lakli bani haiba wafam su thamlakli amarom da irang na maram oiduna SDDCM gi yaithokduna lakpa sahi gi mifam AGM thasi gi kontra gi nuthil pung taraga ni thoi makhai tabada khumalampak youth hostel gi conference hall da pangtholagani haina su sirol sina phungdorakli Namfu da pangthokna bo honaragliba census asi lainga ki employee sing su boycott tawbiyu MMTU miyam gi apambagi mayokta lainga na namfu da pangthokna bo honaragliba census asibu silang biriba lainga ki employee oiriba enumerator singna census asibu puna boycott tawbiyu pangthokna ba siliba census asi yelhomi miyam gi mayokta sathaba khwaidi gi aran ma thangsalam oiri census asina ekoi miyam bu isana isabu lusinjaba muthatnaba khotnaba oina tholakadori luraba tanpam asida lainga ki ya thangna lugadara Leibak izati kanmana hena lugadara haibadu khanthabiba matam oiri haina Meetei tribe union MMTU na phongdorakli MMTU na thadorakpa chirola mada Leibak asida sathariba rule of law gi matung ina sterama gi tungtagadaba phibam ama lairingaida census tawbu yadi haiduna census act 1948 ki subsection 3 da mayek sing yauduna lairabasu lainga asina nampuda census pangthokna ba leptana khonarakli masigi aronbe agenda karino haibadu census asibu yawbigadaba enumerator sing khanthabiyu haidi Manipur NRC taunaba register general na gazette notification ma thokpa haibasi yamna lubu wafam amanati Masigidamak parliament bill ama puthoklaga tongan ek ama semgadaba nati subnagi citizenship act 1955 ki section 18 da piriba sakti gi matungina English ngani ga humda semdokkiba rule adugi matungina Manipur da su NRC update taunabagi rule guideline ama semlaga notification ama thokadaba du ngasi phawba laingakna thawoina tadana laisinbegi maram kari gi no haibu wafam thamlakti Kuki gi loop khara English nga magasamapan gi yankai ga matwid base year oiduna NRC tawbi yaroi matamadu da kuki gi manung hanjin basing gi mapamda leiba khul kaya matamadu gi census ta lambi thong phatabana